ꯖꯔꯃꯅꯤꯒꯤ ꯋꯥꯔꯁꯤꯞ ꯁꯥꯎꯊ ꯆꯥꯏꯅꯥ ꯑꯁꯤ ꯇꯝꯅ ꯊꯥꯔꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯃꯨꯝꯕꯥꯏꯗ ꯗꯣꯛ ꯇꯧꯔꯒꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯖꯔꯃꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯁꯤꯞ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯇꯝꯅ ꯊꯥꯔꯛꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯎꯊ ꯆꯥꯏꯅꯥ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯖꯔꯃꯅꯤꯅ ꯊꯥꯔꯛꯂꯤꯕ ꯋꯥꯔꯁꯤꯞ ꯑꯁꯤ F-123 ꯕꯦꯟꯗꯟꯕꯔꯒ ꯍꯥꯏꯔꯤꯕ ꯖꯔꯃꯟꯒꯤ ꯐ꯭ꯔꯤꯒꯦꯠ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯔꯤꯒꯦꯠ ꯑꯁꯤ ꯃꯦꯟꯂꯤ ꯑꯦꯟꯇꯤ ꯁꯕꯃꯦꯔꯤꯟ ꯋꯥꯔꯐꯦꯌꯔꯗ ꯁꯤꯖꯤꯟꯅꯕ ꯋꯥꯔꯁꯤꯞ ꯑꯃꯈꯛꯅꯤ꯫ ꯃꯊꯪꯗ ꯀꯔꯤꯒꯤꯗꯃꯛꯇ ꯖꯔꯃꯅꯤꯅ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯔꯛꯂꯤꯕ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ 2020ꯗ ꯖꯔꯃꯅꯤꯅ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯃ ꯃꯈꯣꯏꯒꯤ ꯂꯥꯎꯊꯣꯛꯈꯤ, ꯃꯁꯤꯗ ꯆꯥꯏꯅꯥꯗ ꯁꯤꯒꯅꯦꯜ ꯑꯃ ꯑꯣꯏꯅ ꯃꯁꯤꯗ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯁꯤ ꯔꯨꯜ ꯕꯦꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯋꯥꯔꯁꯤꯞ ꯑꯃ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯇꯝꯅ ꯖꯔꯃꯅꯤꯅ ꯊꯥꯔꯛꯂꯤꯕ ꯑꯁꯤ꯫ ꯖꯔꯃꯅꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯃꯣꯇꯤꯞ ꯑꯁꯤ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯐ꯭रीडꯝ ꯑꯣꯐ ꯅꯦꯚꯤꯒꯦꯁꯟ ꯂꯩꯍꯟꯕ ꯑꯁꯤꯅꯤ꯫ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯏꯄꯥꯎꯗ ꯎꯕ ꯐꯪꯂꯤꯕꯗꯨꯅꯤ꯫ ꯖꯔꯃꯅꯤꯅ ꯃꯈꯣꯏꯒꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯁꯤꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯔꯜꯒꯤ ꯐꯣꯔꯦꯟ ꯇ꯭ꯔꯦꯗ ꯑꯁꯤ 90%ꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯇꯧꯏ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯇꯧꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯑꯁꯤꯒꯤ 25% ꯃꯨꯛꯇꯤ ꯁꯇ꯭ꯔꯦꯠ ꯑꯣꯐ ꯃꯂꯥꯛꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯅꯣꯡꯃꯗ ꯆꯥꯎꯔꯥꯛꯅ ꯍꯤ 2,000 ꯔꯣꯝ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯑꯃꯁꯨꯡ ꯁꯥꯎꯊ ꯆꯥꯏꯅꯥ ꯑꯁꯤ ꯐꯥꯎꯗꯨꯅ ꯇ꯭ꯔꯦꯗ ꯇꯧꯏ꯫ ꯂꯩꯔꯤꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯁꯤꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯖꯔꯃꯅꯤꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯐ꯭ꯔꯤꯒꯦꯠ ꯑꯁꯤ 2021ꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯤꯁꯟ ꯑꯃ ꯑꯣꯏꯅ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯔꯤꯖꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯊꯪ ꯃꯊꯪ ꯑꯃꯃꯝ ꯗꯣꯀꯤꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯅꯥꯒꯤ ꯁꯉꯥꯏ ꯔꯤꯖꯟ ꯑꯁꯤꯗ ꯗꯣꯀꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗꯕꯅꯤ꯫ ꯆꯥꯏꯅꯥꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯋꯥꯔꯁꯤꯞ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯖꯔꯃꯅꯤꯒꯤ ꯐ꯭ꯔꯤꯒꯦꯠ ꯑꯗꯨꯒꯤ ꯄꯣꯔꯠ ꯀꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯗꯤꯅꯥꯏ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯔꯃꯟꯒꯤ ꯋꯥꯔꯁꯤꯞ ꯑꯁꯤ ꯃꯅꯤꯡ ꯍꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯥ 3 ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯁꯤꯡꯒꯥꯄꯨꯔꯗ ꯗꯣꯛ ꯇꯧꯈꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕ ꯑꯁꯤ ꯖꯔꯃꯟꯒꯤ ꯅꯦꯚꯤ ꯆꯤꯐ ꯚꯥꯏꯁ ꯑꯦꯗꯃꯤꯔꯥꯜ ꯀꯦ ꯑꯁꯤꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯕꯦꯔꯟꯁ ꯗꯤꯄ꯭ꯂꯣꯏꯃꯦꯟꯠ ꯑꯁꯤ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯆꯥꯏꯅꯥꯅ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯃꯦꯔꯤꯇꯥꯏꯝ ꯀ꯭ꯂꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯤꯒꯅꯦꯜ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯁꯤ ꯇꯤꯖꯔ ꯑꯃꯈꯛꯅꯤ, ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯂꯔ ꯑꯃꯈꯛꯅꯤ, ꯃꯈꯥ ꯇꯥꯕ ꯐꯤꯜꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯌꯥꯝꯅ ꯐꯣꯡꯅ ꯆꯥꯏꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯇꯥꯏꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕ ꯇꯥꯔꯒꯁꯨ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟꯠ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯁꯤꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯒꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯣꯡꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯃꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯄꯣꯔꯠ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯖꯔꯃꯅꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯁꯤꯟꯍꯟꯅꯤꯡꯕ, ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ꯫ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯑꯗꯨꯒ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯃꯤꯟꯅꯁꯤ꯫